ngasi akhoi system se khara change tawdridi yar hujik se akhoi UNC NPO naga gi CSO sing loi ne kari khalibra total shutdown budi hoi lauthokre adu mafam khara dadi observe tawdre ko ngasi ukhur gumba aji non corporation gi statement si am thokre akhoi UNC ko kari greda even Jelirong nasu cooperate tawre haikre adu aina dum haining mane hoi yengo lan de akhoi one DT phame aisi DT phame mi singsi sangraga na sigi dawna nundang si tumdana duty si phame numit taret kumbadi duty phame ko amwai lan jalo na puthoke in tawrame akhoi di tumdana ngai raga ko aduga last ilai ni Christian forum khoina Baptist forum khoina o Nagaland gi CM ne firuna Nagaland gi o adu khoina o adu na adana hai phare ne do akhoi gi naga mitru phaki budi adumai na hodi kri gi tawdabra hujik khantha je ko khantha akhoi khantha je hujik Jelirong khoi kris corporate pi roi Jelirong khoi ni kris corporate pi roi mkhoi am saugre adu smai tawdi akhoi naga si unity laigra lairoidra masana dum khangi ko masana tawhi bse hoji tangkul ukhur khoi su yam saugre wangang ne su khangdre ko aisu wangang pham khangde aisu yam sauninge aduga at least akhoi gi UNC khoi aduga dum leader sing sinasu konsa khul khoi gi lengmai mi taru khoi busu at least wari sanaba chalamadi am phai dawo skam dawsra akhoi si sumai ni somdigi si pressure yam lakhre du karmai tawsra haina kongsa khul gi kidnap tawro khoi imung sing busu oduga konsa khul khoi gi chairman ne lengmai gi union sing ne Jelirong gi union sing busu wari saramradi khara su phagi dawo ko adusu sahaudre hoi ngasi banne ai pharmacy hang nei pharmacy di dum khara phamar le aisu nungai mandabi khara phongthok pune aina ngang badasu hoi sokne lerdi kopio do ai dum khangba ai ama feeling ama ni do haijabni ko yengo khoi nagasi punse nagasi unity leise haraga nagasi unity leidine haina somdi kan tawi khoi UNC NPO ko adu yengo hosik non cooperation chi tangkhul gi phurup mari manga na su lauthokre Jelirong gi su phurup ani ahum na statement thokre non cooperation di UNC ko hojiti UNC na ban tawsu mowa laude haikre ko adu amarom da phai haigra phati haigra khangdre adum phai haigra phati haigra aisu haiba haidre ko si aina haibne hoi si gi si akhoi Jelirong ga asirom gi ukhur sing na sauri basi si am chummane sau basi am maram laina maram si am cha na saubne maram si chumde haibdi yadamne am chummane hoi Jelirong khoi na sau basi Jelirong gi lengmai rongmai adu da ichili now like jemai impui khoi na sau basi am chumme ngang bu si am chumme chaisu chaithalle ngang su ngangi ko adu yam chumme chaisu chai dawne leader haibsidi khonthi su jai dawne ta su tai dawne adu ai yam appreciate tawe akhoi gi lengmai nupi ama konsa khul gi lengmai ama ngang khibdo yam na chumme ma yam na brave oi courageous oi and smart oi ma gumba nupi am thopoisnu lengmai da su ko lengmai Jelirong da su ma gumba nupi di am thopoisnu ai am thagale uraga ko akhoi pomai mau atopa jati singsi wakal khara alert oise ko adu aina si Jelirong ga tangkhul khoi ngarang lan Facebook da thokhiba or YouTube da thokhiba statement so chumme social media da thokhiba statement do hoji UNC khoi gi yauriba mi sing do pharamradi
magi nupidu magi mama amada rep tawdi ma yengba ngamgra ngamroidra haibagi question siko lana khoi gi tangkhul gi social media da yam phawraba manasu haikre ko si yamna chummane asengdi mohoi sigradi ekhoi su sigi dawne ko kuki gi mitramri disu sifam thokbane ko adu aina haidawsi adune akhoi naga si asi fajana khandharaga ko tawbudi phai in the name of God ko in the name of Christ nana adugi da asengba UNC nkhoi gi si naga si so singna asengba adugi maming da kopi bo ordi hoi phare kopi bo orsnu natana paisa se lo na siromdi lawrumraga kopi ba kokpa sabo ormadi mi gi mamang da cinema gi main daw ordi lengmai gi pap mayam Jelerong gi pap mayam do adum UNC na bubo orsna ko pubo su orsno adum puso purusno sidi ko ai si am nungaite ai wa yam ngang ni ai su khangdre ko kari ngang do bra karamaina kari kadai di hogra kadai di kumgra hai su khangdre adu hose khoi naga si UNC bu mowa law do bu maina yam leigre Tamilong Jelerong gi area makhai UNC bi cooperate tawroi haigre ukhur na su cooperate tawroi na tawdre ngisi ban tawde ukhur da miloi na chalale hoi ai su sida khoi gi angang sing school exam leiba gi dum ai pharmacy si hangmane pharmacy di upai leita be gi hangmane adu aina haining mane ekhoi si pachana khandase akhoi gi naga gi CSO leaders in UNC NPO any CSO leaders in ko naga CSO leader naga sing naga gi missing amra okal ji phajana khandase Jelerong gi kampu amana ekhoi naga da ekhoi naga ga pullaro ekhoi tungal lagi haidi ekhoi naga si mai thiroi dra ko Jelerong si yamane ekhoi naga da koi ri chau si Jelerong ne nisi UNC na without any public concern of Jelerong Konsakul village ko thadok basi ngasi am nuaite aisi am nuaite adu Konsakul gi mi su nuai ramroi ko Jelerong su nuaite ukhur khoi gi mi su am nuaite ukhur gi mi su am sauninge di phataba ma tawdi akhoi gi tangkhul sing si ne he blame du chai tangkhul sing si na ko akhoi gi paumai maugumba si thanga gumba maram si yam chamraga champut kumaina yam chamraga nupa thokte ko ai even ai isa paumai ne paumai orso akhoi gi mi sing se wakhal yam thokte nupa thokte ko tangkhul khoi ne nupa yam thoe Jelerong khoi su nupa yam thoe khoi di wa si tangkhul na han ba wa ne mo khoi si yam wa struggle tawraga yango problem sing se tangkhul na khoi di wab ne huchi Jelerong su waba hore adu aina haini akhoi naga si phajani unite tawse phajani unity leise amra khanda se ko naga gi CSO sing phajana khanse ajumba tawse corrupted leader sing di ko loina thatok piro mai thi ne ni ko akhoi naga si thipai gon gi minai oirni ko nongma gi smain tawdi thipai gon sing na noknar ni aduna mi gi jati atopa jati sing na su noknar ni aduna khoi naga gi CSO sing amra nangkhoi gi kokta nangkhoi gi nakokta santhi yauri ba sing amra lawthokro phajana sengtho utilize tawraga chumthokse yam ikaidro kari ngangi dawro ngsi akhoi gi naga CSO sing nangkhoi Jelerong gi pap se puwang moi ne UNC NPO sing ko naga gi CSO sing Jelerong gi pap si nangkhoi puwang moi ne Konsakul gi pap si puwang moi ne mi taruk tu yango ne nangkhoi even dead body phau nangkhoi na kra tawdi ne siom dadi nangkhoi na kuki si lon na thadok ne ni ahumrak tawra khoi duty phamada so ware thadoi ne adu kramai tawra husi yango khallo Jelerong na naga tawro hai di kram tawuni akhoi di tunga lage akhoi di su yaw ro hai di kana gi mangbra akhoi naga gi mangmani ko aduna jati ama
Jati ama mangwa haibsi naga gi khud khong tek pa chap nabne aduna let's think for our future ko akhoi gi future si preserve tause future si mang haloi se ko paisa du krishna te na paisa gi damak ta ne ardi christian su to ro se akhoi naga sing su kri tawra christian to khra se paisa gi damak ta ne ardi church su ka ro se kri tawra kana de ko ai ang dam ne do ai ngi siti ngang re ai ngang ba da soi ba yaur su ko pio ai nai de khoi naga si pa ni unity lai se akhoi naga si pum grani natradi ko aduna akhoi it will be very late ko adu yam thingman khrani aduna akhoi tungi khan se akhoi tungi future si preserve tause ko naga si yam na sorman khre